Haukiba Marski Kunipanda Kamjong District ki Hongbei Junction na Thokiba Thodokta Laikhidraba NACN Eastern Flag Naga Army gi mioi mari gi mafamda ikai khumnaba utpa amasung awaba phongdokpa gi thoram ama Wino Bazar Headquarters Ground da pangthokiba ga loinana ngasigi oinadi ukrul da pamdaba thodok sing thokidre haiba pau sinuja aikoi panba yabadi Hongbei da NACN IN gi mioi singna Eastern Flag gi mioi mari taptuna hatkiba amadi anibuna sokhankiba thodokdagi ukrul da ing tapagi phibam ase adum oidana leirakpa aduga leirakpagi phibam duni oja adubu ngarang phawbadi ekhoi ahingse pumnin nin ki adubu thoganing da bathodok ngarang di ukrul sida thoki de haibaduni awaba phungdu leiki da mioi sing duda ekhoi awaba nungai tabadi phungdok na ki haiba pawduni oiriba phibam sida kari haibining oja ukrul da adum haidi ekhoi ngahaleitana thokpa manba mongda thodok se thokpa se kari tawraga dissolve tobi yai oja kai haibining tajida kanani conflict situation da je akoida adum implant tawraga lakpa khunai amagi masakta ikoi since 1949 dagi akoigi hingaga lai haiba tare even masi possible kuna divide and rule policy ga isu adum haibani masi British na sin naramba pol ama oibani adugi matung da hojikti 1949 gi matung da su sai mayak seng na ko akoigi posi la sai gi naga ko ki khaidok pagi excluded area or unadministered area ga na khaidu o kan tang sai gi laki bagi polama lerakhiba matung 1949 gi matung dagi de akone thoiba thodok sina ta e madudi aikoi da sengna akoi government of India na aikoi gi mathaka sathara e posi thamoi sengna saukal aningba miyam gi representatives lokhala kanda aikoi socio economic adagi ni education health sector gi mayam si thamoi sengna lokhaning bra haibadu urakte haibadu ni marak marak thoiba tongan ba nisabandi gi hobo mara pai gi hobo extra judicial kili sum lakpasi aina koitak lai ja tai kesunati hariba conflict situations instant me chidagi tholapo matam initiative oiba thawa yaudba mayam laksalako adu yoba tongan ba masa mayam gi kano da fixnen oiba kano mayam thulei base matam gi oina authorities sing na consent kano sing sina magi sibai gi mayam su leirabani adugi marakta yamna constructive oiba role am laura kanda miyam chigi sensitization de awareness por kanda masigi mangjaba khanabagi muknabagi mangjaba mayam se akoina thol tarabo honna gadabani habani tajida adubu section da mayam sina maram oiraga hojikti puchai macet akoi gi furup singse kano gi laiminabagi lehenbagi mawong da laibani masina phare da kana khanbagi mawong ama state ki oiba kano mayam si mangan ba aduna asam ga ji mayam to thugai gi badenta even hata enpo gi phanta semi ba kholi ba mayam sma ye kan sigi modality manipur ga daga susaru ani hum thona ga pakai da khai do ko ma smai to kan da amaga imuna mutana ba ya ba gi pot ki manung chan ba policy amagi manung ning ji ukhun da tholi ba pose aina alla ise ko amatam chana madu gumba mayam sing adu wari watai sa ba ko pa dil tauba haibna sing ba after all peace talk laidana khotana laiba mayam su yauri ko aduna sigo mayam sing adugi phawra kanda makoi leibam chawam natagi magi lairiba yaw operation and then makoi gi leba peace process ta lakpagi kano mayam su yamna mayik sengdaba mayam dagi thorka pot ngatani aduna amana mabu dominant tongla ko honaba amagi interest amana kano yet na hona ba sayam sectarianism gi pot mayam se yam voluminous ohen bagi kano posini koine uri basiko governance hai batare after all ekoi hariba mayam sing asigi maram sing ase matam gi authority am di government yam matam cha sa nei na gada bani ma koina half heartedly lebi adi maram di democracy di government is the authority ko adana government sina ma ge tong department lo security and ma ke no mayam si ye kan ma du dil to ni dil to so ga di ma du responsibility ma government lo ga da bani hai bani people ekoi gi di akoi oiba ngasai criticism aduga magi tongan ba akoi opinion phongdor ibasini aidi paksana sum tholapadi macet fur macet mayam se amaga lom da nusina andraga thang paina halakana mathakta yong yubi yen bagi wari halamangi kanor da akoi num leiri dena ko siguma mayam singa se akoina tawbagi mataw se akoi ngasi ubase masidi da akoi miyam na yam section na gyan ta basangi aduga tawra roi haibagi kanu to khalla kanda akoi miyam na masigi furu leiriba even tramari manga leiminari mayam singa sinai akoi masen gi marakta leiriba kanu akoi gi
ꯊꯧꯑꯣꯏꯗꯕ ꯃꯌꯥꯝꯁꯤꯡ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯗ ꯂꯥꯛꯏꯕ ꯀꯩꯅꯣ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯤꯁꯥꯡ ꯁꯤꯠꯅ ꯇꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯊꯅꯍꯧꯅꯕꯒꯤ ꯂꯝꯕꯤꯁꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗ ꯈꯪꯃꯤꯟꯅꯕꯒꯤ ꯇꯣꯉꯥꯟꯕ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯐꯤꯔꯦꯞꯁꯤꯡ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯧꯃꯤꯟꯅꯒꯗꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯊꯝꯃꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ